Opposition political party tara haibadi AAP, AIFB, AITC, CPI, CPIM, INC, JDU, NCP, ISP, SS, UBT gi luchingba amadi thongmi singna ngasi BT road ta leiba Congress babandagi rally chatuna Manipur gi governor da memorandum ama Pisinkhre. Congress Party gi CLP gi luchingba Okram Ibobi amadi athai political party singi luchingba singna saruk yakhiba khongset adu Congress babandagi rally laklaba matung hauzik lamdam asida thokliba kangluf ki irang asigi matangda toan wafam sing yawba memorandum adu governor da Pisinkhibani haidi. Memorandum piba lakpagi lambida hanagi Chief Minister CLP gi leader Okram Ibobi na phongdokhibada hauzik Thamanga Henjilak Laba Ngasi Fawda Ladiba Pibam Asida India Alliance ki member Amba Oriba Manipur da Ladiba like-minded political party singna Haining Badi to sap democracy in India, particularly in Manipur, democracy gi wantok Ladibra Latabra dictator na sasan Toribra Haina Hanki. Constitution na piriba freedom of express, freedom of speech Ladibra. Ngarang maksu press ki miyoy singda security na tawkiba tabak aduna Manipur asi aron ba emergency ama lairabra haibagi jingnaba ama laire hana phongdoki. Manipur lamdam asida dictator gi thong chatharakpa asi like-minded political party na kaidonung da yengduna leiba ngamloi haina su phongdoki. Apoi ki like-minded political party ki hauji Manipur da lairiba prevailing situation in Manipur haidare hujik si manga hendelaba ngasi phauda lei pyong se apoi India Alliance national level da hairaga adu matugi apoi su member amane ba apoi su Manipur da lei ba apoi like minded political party ki apoi na haining badi apoi ki di India Alliance ki maroi badi oi ate tei lai bak thimot thongdok mayam thokre to shape democracy in India adu ngasi particularly in Manipur democracy si lairibra laiterbra dictator na shason tawriba tawdabra constitution se apoi constitution ki marai bak sikarai da to shape democracy adu to shape constitution haiba se masi mapungmoina ay sida kitang emphasis tawjage karino haibabu constitution na bharat ki nagarik pudimakta citizen da piriba right haibatare je kadai de leiri adu ragdi democracy ki wan thoksi leiri braba ngarang na handa ngarang su khong sabada haibatare Imphal East ta press ki sinau sing mayam changubda Kudra Sipaina, Kudra Tawise, Masi Matang, step by step, India, Maruina, BJP na losing ba, center da, Musushele, government say, Sina, Kuziksi, La Fokta ba, and declare emergency like the bra. Preski Mayam say, Marishuba, Union Harif. Anywhere world. Democracy setpa leipakta dictator setpa leipakta di khangdiko kananda wangang ba yaroi police phaba dauna commando gari tara ko lo mayum na thajalaga nupi nga mayam da threaten tawba press ki sinau sing na tawriba mayam se masi akhoi bharat ta chaliba democracy se ningkha tamba leipak amada chaliba democracy se si leihidra leitrabra hujik se masi ne dictator na sida Manipur sason tawba ti akhoi like-minded political party da koi khangban laiba so ngamoi ngasi koi like-minded political party tarana governor se mayam na su hangbira bani constitutional heni bharat ki rashtrapati ki maut silaga ma sile agent oina phami bane ba democracy kanbio constitutional piba fundamental right chaira constitutional piba right to madu koi sile chanati haida constitution se koi shape to the power woi aduna to shape democracy, to shape constitution haiba maruai ba haiba tare atai detail point mayam dudi memorandum sidana dum jawar bani